luhongbado misu pik thali imung anigi sagai natai marup mapang mayam dugi mathakta daina gi marup mapang mayam amadi pari gi marup mapang mayam na holduma pik thali mayam do bor kanya ani dugi manakta laklaga blessings piram laga magi thokpa acha thak thamliba dugi manakta leinaba khara photo session tongnaba khara aduga khara mana makhoi masal onsinaraga wari watai tawba khara pari ka khangnaba sifai sing adusu onsinaduna wari tawri Major Saipu yumda lei haibana natro laoidaba jala lakani ri haibani kharadi theng laodi fadoni ne aerospace masak fajabi mayam amala ise ama kok number lokshini dana madu Major Saib da hairubada oirodaba wanida hai kuina lobidoni kaino kamai loksaino mayam sigi marakta apambudu karambana haibado hana khangdokpa ma changi aduga akoi Major Saib na number amata pibiba yagadra flight nong phadok thingnaragasu hai hello hainaba yanaba sumaini ek haira loiri kaino sabbas adudagi Major Saib na nang adam loksinjaro haijarani adudagi yumda nupi ani thamjilaga nang Himalaya matonda karaga lainingaga adum leitho kaino wase hainaringai lapna lancha changlakpadu oi masa nanba black machugi coat suit sel dress to chanana formal shoes kaplang trick lagna thaba matong laga khongkap launa thangduna changle lanchana luhongpham yaurakpado luhongbagi thauramdi loiramle adubu marup mapang mayam amadi wari watai tawraga leiram hek changlakpaga mayam amata kauna dringai pari gi manakta hana khonglei thona changlakpani somda dainaga thoibigasu wari watai tawri ado ai khara nganna handaba yadre yumda babungsu masangamdadana leibanina kuina leithabadu nungai do mandre os ima hoi lehobu natro ngaktanga leiko photo ga kamina khidoini ima na ngasai na phone tawraga hairakhrabani nang khara kuina lehalona ima na sengbagi hairakprani hoi mi photo shot ka yaukhidawni hanbaga yakhiroi ko marup ani du ngangneringai parisu arakpa sing adu konsinaduna wari tawri mayamga harau harau wari sanaringai lancha lakpadu ubada pari harauna yenglei pari na kauba nangdringai lancha na hana harau harau kaurei aduga makhut tingthoktuna marup ani du khut sognai congratulations captain happy married life thank you Major Saib aidi Major Saib la roidrana pakhalurabani warugi adi ithabaga topa machalubagi khare thingdokhraba kesu kaideda yaubirakpase asina penjari haimali da captain thoibi khonjelu da tabada tu chungle daina ga onsinaduna wari tawrambadu khonjel do hek tabaga yamna ngakna yengthore adubu lanchadi nakal amaromdagi lakliba mayam aduna kaurakpaduda pari su lanchasu mamai dulai thoklaga lakliba atai aduga onsinaduna wari tawi ai Major Lancha long time no see yes sir it's been long time wase hairaga lakliba siphai marup sing aduga khut sokne yengone captain pari sei ngasidagi pakang pamai dogre party tawbada nganna halagi soidana hairani siredi nganna halo haibinaba ma dakara yam tabani mai mongse yarida Major Saib nang sayoi khangkani ko nangu badai talaba siphai amana hai soibani Major Lancha gidi karam kanna tarino Mr. Yauktabro asilai se sir madu hangba yabu wafamni leite hairaga yumda lona thamba jala khangdri akhoida kamdo thoktabida yam pamunaga thamjilera khangdewani mayam do pari gi phagi doda lanchada yenglaga wa nauna noi wari nungai ringai waiter ama laklaga leiriba mayam aduda juice glass ama piram lancha sam glass ama pairaga mayam nangangnaribado monghada nokfet tawraga lei thoibi leplambado khongpham soibugum tuge tawi daina na pakhatna thoibi ki makhutta paiduna thoibi bu ngakhatli thoibi angakpana pungthan thankhre yengliba mityeng adu lanchadagi so hendoktre mitluani de ihaurakliba pirangdu khangjinaba hotnabada chunbaldo phajinduna khangi thamoi gi mihulsu matam kuiraba ki tungda thakha onba makhai chongba haure
ꯃꯤꯍꯨꯜ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯗꯨꯁꯨ ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯦ ꯇꯧꯐꯝ ꯈꯪꯗ ꯂꯟꯆꯥꯕꯨ ꯇꯨꯃꯤꯟ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯥꯏꯅꯥꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯇꯥꯍꯧꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯃꯦꯖꯔ ꯂꯟꯆꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯃꯤꯡꯒꯧ ꯑꯗꯨ ꯃꯤꯡꯒꯧꯗꯨ ꯍꯦꯛ ꯇꯥꯕꯒ ꯌꯥꯝꯅ ꯆꯤꯡꯅꯅ ꯊꯣꯏꯕꯤꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯊꯣꯏꯕꯤꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯂꯟꯆꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯔꯤꯒꯤ ꯐꯤꯖꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯧꯀ꯭ꯔꯤꯗ ꯄꯥꯏꯔꯒ ꯂꯦꯞꯄꯁꯨ ꯉꯝꯗꯕ ꯈꯣꯡꯐꯝ ꯑꯗꯨ ꯆꯧꯀ꯭ꯔꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯦꯞꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯄꯤꯅ ꯀꯣꯏꯁꯤꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯂꯟꯆꯥꯗ ꯑꯗꯨꯃꯛ ꯊꯝꯂꯤ ꯆꯍꯤ ꯀꯌꯥ ꯎꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯃꯇꯝ ꯀꯨꯏꯅ ꯇꯥꯕ ꯐꯪꯂꯛꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯊꯤꯐꯝ ꯈꯪꯂꯛꯇꯅ ꯂꯩꯔꯛꯈꯤꯕ ꯃꯥꯒꯤ ꯃꯐꯝ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯊꯋꯥꯏ ꯄꯥꯟꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯣꯏꯅ ꯄꯥꯏꯕ ꯂꯝꯒꯤ ꯆꯦꯛꯂꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯗꯨꯅ ꯃꯤꯠꯃꯥꯡꯗ ꯃꯤꯇ꯭ꯔꯪ ꯑꯣꯏꯅ ꯎꯍꯜꯂꯤꯕ꯭ꯔꯥ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯁꯛꯇꯝꯁꯨ ꯈꯣꯟꯖꯦꯜꯁꯨ ꯃꯇꯧꯁꯨ ꯂꯣꯏꯅ ꯑꯃꯨꯛꯇꯗ ꯎꯍꯜꯂꯤꯕꯁꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯠꯇ ꯎꯔꯤꯕ ꯂꯟꯆꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯂꯕꯗꯤ ꯊꯣꯏꯕꯤ ꯊꯃꯣꯏ ꯀꯥꯏꯒꯗꯧꯔꯤ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯜ ꯃꯨꯔꯇꯤ ꯁꯕꯥꯟ ꯑꯗꯨꯗ ꯁꯦꯠꯂꯤꯕ ꯃꯁꯥ ꯅꯥꯟꯕ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯀꯣꯠ ꯁꯨꯠ ꯆꯤꯡ ꯂꯦꯝꯂꯕ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯂꯦꯝꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯃꯣꯡ ꯍꯥꯗꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯋꯥꯉꯥꯡ ꯉꯁꯤꯁꯨ ꯑꯃꯠꯇ ꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯥ ꯅꯥꯟꯅ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯀꯛꯂꯤꯕ ꯃꯥꯒꯤ ꯁꯝꯀꯛ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯕꯗ ꯁꯤꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯕ꯭ꯂꯦꯛ ꯂꯦꯗꯔꯒꯤ ꯃꯁꯥ ꯅꯥꯟꯕ ꯘꯔꯤ ꯑꯗꯨ ꯈꯖꯤꯛ ꯎꯠꯂꯒ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯍꯨꯝꯖꯤꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯅ ꯎꯏ ꯊꯣꯏꯕꯤ ꯂꯟꯆꯥꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯔꯤꯕꯗꯨ ꯃꯤꯆꯥꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯝꯅꯤꯡꯕ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯀꯌꯥꯁꯨ ꯆꯨꯟꯕꯥꯜ ꯀꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯗꯥꯏꯅꯥꯗ ꯍꯥꯏꯔꯛꯏ ꯗꯥꯏꯅꯥ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅꯔꯤꯉꯩ ꯄꯥꯔꯤꯒ ꯂꯟꯆꯥꯒꯁꯨ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯕ ꯂꯣꯏꯔꯒ ꯗꯥꯏꯅꯥꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯗꯥꯏꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯂꯟꯆꯥꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯅꯣꯟꯊꯈ꯭ꯔꯦ ꯂꯟꯆꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯛꯐꯝ ꯈꯪꯍꯟꯍꯟꯖꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯖꯨꯁ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯊꯣꯏꯕꯤꯗꯒꯤ ꯍꯟꯗꯣꯛꯇꯦ ꯃꯆꯤꯟꯗ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯨꯝꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯗꯨ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡꯅ ꯍꯨꯠꯇꯅ ꯇꯥꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯏꯕꯤꯗꯤ ꯊꯃꯣꯏ ꯆꯥꯡꯖꯧ ꯄꯥꯊꯔꯦ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯔꯥ ꯆꯦꯅ ꯂꯟꯆꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯟꯆꯥꯕꯨ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝꯁꯨ ꯈꯪꯗꯦ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯏ ꯂꯟꯆꯥꯅ ꯃꯪꯗꯨꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯄꯥꯔꯤ ꯏꯉꯛꯉꯛꯅ ꯂꯟꯆꯥꯗ ꯑꯃꯨꯛ ꯌꯦꯡ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ ꯗꯥꯏꯅꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯁꯦꯀꯦꯟ ꯈꯔ ꯂꯟꯆꯥꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤꯅ ꯃꯦꯖꯔ ꯁꯥꯍꯦꯕ ꯊꯣꯏꯕꯤꯒ ꯁꯛ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯥ ꯄꯥꯔꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯟꯆꯥ ꯃꯪꯂꯝꯕꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯒ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯍꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯂꯟꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯂꯦ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨ ꯂꯟꯆꯥ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯈꯪꯖꯗꯕ ꯄꯥꯔꯤꯗꯤ ꯃꯈꯥ ꯇꯥꯏ ꯂꯟꯆꯥ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯅꯥꯊꯩꯔꯒ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯗꯥꯏꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠ ꯁꯣꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯗꯥꯏꯅꯥ ꯑꯩꯒꯤ ꯃꯤꯡ ꯂꯟꯆꯥ ꯄꯥꯔꯤꯒ ꯄꯣꯁꯇꯤꯡ ꯃꯐꯝ ꯄꯨꯜꯂꯤ ꯄꯥꯔꯤꯁꯦ ꯌꯥꯝ ꯐꯕꯅꯤ
ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ. ꯊꯦꯡꯛ ꯌꯨ. ꯅꯥꯄꯥꯔꯤꯅ ꯇꯝꯗꯅ ꯑꯩꯁꯨ ꯃꯦꯖꯔ ꯁꯥꯍꯦꯕꯄꯨꯗꯤ ꯈꯪꯖꯔꯦ. ꯑꯗꯨꯗ ꯃꯤꯡꯗꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯗꯥꯏꯅꯥ ꯉꯥꯏꯍꯥꯛꯀꯤ ꯄꯥꯏꯔꯛ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯦ. ꯊꯣꯏꯕꯤꯁꯦ ꯏꯃꯥꯟꯅꯕꯤꯅꯤ. ꯃꯦꯖꯔ ꯁꯥꯍꯦꯕꯀꯁꯨ ꯁꯛꯈꯪꯅꯔꯝꯕꯁꯦ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯎꯔꯦ. ꯂꯟꯆꯥ ꯗꯥꯏꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯅꯣꯟꯈꯠꯄꯁꯨ ꯉꯝꯗꯦ. ꯗꯥꯏꯅꯥꯅ ꯃꯈꯥ ꯇꯥꯏ. ꯊꯣꯏꯕꯤꯁꯦ ꯉꯁꯥꯏꯗꯒꯤ ꯈꯪꯅꯕ ꯑꯝꯇ ꯌꯥꯎꯗꯦ. ꯍꯜꯂꯒꯦꯅ ꯍꯥꯏꯔꯝꯃꯤꯅꯤ. ꯄꯥꯔꯤꯅ ꯃꯇꯥꯡ ꯆꯥꯅ ꯃꯦꯖꯔ ꯁꯥꯍꯦꯕꯀꯁꯨ ꯃꯁꯛ ꯈꯪꯅꯩ ꯍꯥꯏꯕꯅꯤꯅ ꯉꯥꯛꯇꯪ ꯂꯩꯊꯣꯛꯎ ꯀꯩꯅꯣ ꯊꯣꯏꯕꯤ. ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯃꯦꯖꯔ ꯁꯥꯍꯦꯕꯀ ꯅꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯨ. ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯂꯥꯛꯏꯁꯤꯡꯁꯦ ꯑꯝꯇ ꯎꯅꯔꯨꯒꯦ. ꯊꯣꯏꯕꯤꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯗꯥꯏꯅꯥꯅ ꯄꯥꯔꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯂꯟꯆꯥꯒ ꯊꯣꯏꯕꯤꯒꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯂꯟꯆꯥꯅ ꯇꯞꯅ ꯀꯧꯔꯦ. ꯊꯣꯏꯕꯤ, ꯀꯝꯗꯧꯔꯦ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯂꯟꯆꯥꯕꯨ ꯎꯅꯕ नुमित्ता थोइबी सोइदना पुक्निंग नुंगसिगनी हाइबा हानदगी खंगलबनी अदुबु थोइबी मनुंग यौना नुंगपाल फाउना पुक्निंग नुंगसिगनी हाइबदी खंगजिलुदबनी थोइबी पुक्निंग नुंगसिरिबदु खरा फाजिलगा तपना खुमलै ओय नुंगाइरि थामोलंदि कमदौरि नुंगाइरिब्रा सुम हमु हमु लेरि हाइदनिदा आर्मी ऑफिसर ओइख्रे हाइबगी भाउदि ताकि अदुबु दाइनागे हस्बैंडगा खंगनरमगनि हाइबदी खल्लुदे ओय पोस्टिंग मफम पुनबदगी एखोय खंगनरपनि मेजर रिंगसु खाख्रे हाइबा पाउताय पाउता ताबदा अयम हराउखि हिमाचलदा लेरि हाइ चुमब्रा सिमला मनुंगददि नत्रे बॉर्डर एरियादनि ओ बॉर्डर एरियानि हाइबनिना खुदुम थिनिंगाइदि ओइदब्रा तामला थोइदोकनादि ओइदेदा अदुबो मोबाइल टावरदि फंगदे अदुना कम्युनिकेशन गिदि खरा खुदुम चादबले अतैदि कैसु थोइदोकु तौदे नुंगाइना दुम लेरिदा थोइबी मतांग अदुदा ऐसु सिमलादा लei हाइना करमना हाइगनि चिंबाल कांगबा ngamदे मदुगी महुत मखा तारे खोंगोदा मिसन चलोय हाइना अमैया जाना हाइरे हक्चांदो कैसु तौदब्रा तामला ओय कैसु तौदे अचांगा थेंगनब्रा ओय ऐ नोंमा उख्रुलदा चलोय अदुदा अमैया जाना हाइरपनि ओ कुइरे मागा पाउ फाउनखिदबा नंबरबुदि लेनबनि अदुदा ऐसु थबक खरा चिनबगा अदुम फाउनखिद्रे मासु थबक चिलमदो माले पाउ अदुम फारक्ट्रे अमैया चांदे फोन यादबदगी नंबर लोइना मांख्रेना हाइहौई ओ करी थबकी उख्रुल चलुबन चुमना सम चलुब्रा मतंग असिदा करमना हाइगनि नंगी खोंगुलिबा चलोय हाइना करमना फोंदोकनी नंगी मरमदा हंगबा चलुबनी हाइना थोइबी मरुल थोकबा ngamdre असेंबा वारीदो थमजिल्लगा इचम चमना खुमलै ओय चुमना सम चलुबनी वादो हाइरगा थोइबी मखा ताबा ngamde ममाइदो नोंथादुना लैख्रे मतवदुदा लंचासु वा मखा हंगबा ngamde थोइबीगी हेक नाकलदा लेप्लिबदो मखुत अनिमक खोंग्राउगी पॉकेटदा हमजिल्लगा यामना कोइननी लेप्लिबदो मसादु तकफमसु खंगदे लंचा तपना अमुक मखा तारे दाइनागा हानदगी खंगनब्रा होय कॉलेजकी इमानबीनी ओ गांथोइसु डॉक्टर ओइरमे माने एप्रोन का सेटपदु उबदा अयम हरावे डॉक्टर रमबगी मकुन जब जाने चे मकुन यामना लैमले वासे हाइरगा थोइबी सिंथरगलिबा मिटलु पिरांगदो मकुन तैथोइ लंचासु मखा ताइ ओय डॉक्टर की लाइन पामी हाइदना अदु मेडिकल चटख्रे हौजिकति मासु युम पानख्रे युम पालमे अइदि अमतसु खंगहौद्रे अगांगसु लैरेना हाइ गांथोइगी अगांगदि यामनसु नुंगसिरमगनि याम उनिंगी अगांग चौख्रेदा मादि इमाबोक इपलगसु हल यामना ओइसिलमनि अइबु उबदा इमाबोकना मसकसु खंगदबा मानद्रेदा
ꯏꯃꯥꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯉꯝꯈꯤꯅꯤꯗ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯅꯪꯕꯨ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤꯗ ꯏꯃꯥꯗꯤ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯈꯥꯡꯖꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ ꯂꯟꯆꯥꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯁꯤꯟꯊꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯁꯤꯟꯊꯔꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯥꯃꯣꯂꯥꯏ ꯉꯥꯟꯊꯣꯏꯕꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯏꯄꯥꯜꯒ ꯏꯃꯥꯕꯣꯛꯀꯁꯨ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯞꯅꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯄꯨꯟꯁꯤꯗ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯂꯥꯞꯅꯈꯤꯒꯅꯤ ꯈꯜꯂꯨꯗꯕ ꯀꯌꯥ ꯂꯥꯞꯅꯈꯤꯕ ꯃꯥꯡꯈꯤꯒꯅꯤ ꯈꯜꯂꯨꯗꯕ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕ ꯇꯠꯈꯤꯒꯅꯤ ꯈꯜꯂꯨꯗꯕ ꯃꯔꯤ ꯀꯌꯥꯅ ꯇꯠꯈꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅꯁꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯌꯥꯔꯝꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯃꯄꯤ ꯁꯤꯟꯊꯥꯅ ꯃꯈꯨꯠꯇꯨꯅ ꯁꯥꯔꯤꯒꯤ ꯐꯤꯖꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯂꯟꯆꯥ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯊꯦꯝꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯨꯗꯥꯡꯗꯨꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯀꯔꯝꯅ ꯁꯣꯛꯂꯨꯒꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯈꯤꯕ ꯃꯇꯝꯗ ꯊꯣꯏꯕꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯅꯝꯗꯅ ꯃꯈꯨꯠ ꯄꯥꯏꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯕꯗꯨ ꯄꯨꯡ 2 ꯆꯨꯞꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯗꯨ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯟꯆꯥꯅ ꯈꯪꯅ ꯈꯨꯠꯇꯨ ꯂꯧꯔꯒ ꯄꯥꯏꯁꯤꯜꯂꯒ ꯂꯩꯈꯤꯅꯤ ꯊꯣꯏꯕꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯂꯟꯆꯥꯅ ꯍꯥꯏꯒꯅꯤ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯅꯕ ꯃꯔꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯀꯔꯤꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯕꯅꯣ ꯍꯥꯏꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯂꯟꯆꯥꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯍꯜꯂꯛꯄ ꯅꯣꯡꯉꯥꯟꯕꯗ ꯅꯨꯃꯤꯠ 6 ꯎꯔꯨꯗꯕꯒꯤ ꯀꯨꯞꯈꯠꯂꯒ ꯇꯨꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯎꯍꯟꯗ ꯂꯟꯆꯥꯅ ꯃꯊꯥꯅꯨꯡꯗ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯐꯥꯎꯕ ꯇꯤꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯔꯝꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯏꯒꯅꯤ ꯅꯨꯡꯁꯤ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤꯕꯤꯅꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯥꯕꯨ ꯃꯧꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯔꯕꯁꯨ ꯁꯃꯥꯖꯀꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕꯁꯨ ꯈꯨꯗꯥꯡ ꯑꯁꯤꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯗ ꯁꯤꯟꯅꯗ꯭ꯔꯤ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯊꯣꯏꯕꯤꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯒꯅꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯒꯅꯤ ꯊꯣꯏꯕꯤ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯂꯟꯆꯥ ꯃꯃꯤꯠ ꯀꯨꯞꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯍꯣꯡꯂꯝꯒꯅꯤ ꯊꯥꯖꯩ ꯍꯣꯡꯂꯝꯂꯦ ꯇꯊꯛꯄꯤ ꯃꯥꯏꯊꯣꯡꯗꯨ ꯂꯦꯝꯖꯕꯤ ꯃꯤꯅꯣꯛꯅ ꯃꯍꯨꯠ ꯁꯤꯜꯂꯝꯂꯦ ꯏꯔꯥꯡ ꯂꯥꯡꯕꯤ ꯃꯇꯧꯗꯨ ꯏꯇꯞ ꯇꯞꯊꯅ ꯎꯔꯦ ꯃꯔꯣꯜ ꯂꯣꯟꯕ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯔꯝꯂꯦ ꯂꯨꯄꯥꯒꯤ ꯃꯍꯨꯠ ꯁꯅꯥꯅ ꯁꯤꯜꯂꯝꯂꯦ ꯁꯅꯥꯒꯤ ꯃꯍꯨꯠꯇ ꯇꯝꯐꯥꯅ ꯁꯤꯜꯂꯝꯂꯦ ꯀꯨꯏꯅ ꯉꯥꯏꯍꯜꯂꯤ ꯍꯥꯏꯅ ꯁꯥꯎꯔꯝꯕ ꯉꯁꯤꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯅꯔꯦ ꯂꯟꯆꯥ ꯋꯥꯔꯤꯗꯨ ꯈꯔ ꯊꯩꯗꯣꯛꯂꯒ ꯇꯞꯅ ꯋꯥꯍꯪ ꯇꯧꯔꯛꯏ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯀꯦ ꯅꯊꯟꯇ ꯂꯥꯛꯄ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯂꯧꯕꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯟꯒꯅꯤ ꯌꯨꯝꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯄꯥꯟꯗ ꯉꯥꯏꯔꯒ ꯂꯩ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯟꯆꯥ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯉꯝꯗꯦ ꯊꯣꯏꯕꯤꯁꯨ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯃꯌꯥꯝꯗꯨ ꯂꯟꯆꯥꯒꯤ ꯏꯔꯥꯞ ꯂꯥꯞꯅꯕ ꯏꯀꯣꯏ ꯀꯣꯏꯅꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯁꯥꯡꯅ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯃꯌꯥꯝꯗꯨ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯊꯝꯖꯤꯟꯕꯗ ꯇꯥꯔꯦ ꯑꯩꯅ ꯊꯤꯜꯂꯝꯕꯕꯨꯗꯤ ꯌꯥꯕꯅꯤ ꯗ꯭ꯔꯥꯏꯚꯔ ꯌꯧꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯒꯁꯨ ꯀꯥꯟꯅꯔꯔꯣꯏꯅꯦ ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯃꯈꯥ ꯇꯥꯔꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯒꯅꯤ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯅꯥꯛꯇꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗꯦ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯗꯨꯗꯤ ꯅꯨꯡꯁꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯗꯨꯒꯤ ꯋꯥꯡꯃ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯅꯕ ꯑꯣꯏꯕꯅ ꯅꯛꯁꯤꯟꯅꯕ ꯉꯝꯅꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯟꯆꯥꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯏ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨꯁꯨ ꯈꯪꯇꯞꯇ ꯍꯣꯟꯕ ꯍꯧꯔꯛꯂꯦ ꯂꯦꯞꯂꯤꯕ ꯑꯗꯨꯁꯨ ꯈꯨꯎ ꯑꯅꯤꯗꯨ ꯄꯥꯡꯒꯜ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯄꯦꯟꯗꯕꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯀꯞꯍꯟꯒꯗꯧꯔꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯊꯥꯃꯣꯂꯥꯏ ꯂꯟꯆꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯒ
ꯐꯖꯅ ꯆꯠꯂꯨ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯍꯦꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯅ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯃꯄꯤ ꯁꯤꯡꯊꯕ ꯍꯧꯔꯦ꯫ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯍꯦꯟꯅ ꯀꯞꯂꯦ ꯍꯥꯏꯕ ꯂꯟꯆꯥ ꯎꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯊꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯕꯗꯨ ꯂꯟꯆꯥ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯉꯣꯕꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯏꯉꯣꯕꯁꯨ ꯈꯨꯗꯛꯇ ꯒꯥꯔꯤꯗꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯒꯥꯔꯤ ꯀꯥꯈꯠꯈꯤꯕꯗꯨ ꯂꯟꯆꯥꯁꯨ ꯂꯥꯞꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯊꯥꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯎꯕꯗ ꯂꯟꯆꯥ ꯋꯥꯈꯜ ꯈꯟꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯝꯕꯔꯗꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝꯒꯤ ꯅꯝꯕꯔꯅꯤ꯫ ꯀꯔꯤꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯂꯟꯆꯥ ꯈꯨꯗꯛ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯂꯥꯞꯇꯛꯅ ꯏꯟꯅꯩ꯫ ꯊꯣꯏꯕꯤꯒꯤ ꯒꯥꯔꯤꯗꯨ ꯊꯧꯕꯥꯜꯂꯣꯝꯗ ꯍꯥꯏꯊꯈꯤꯕꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯈꯤ꯫ ꯀꯣꯅꯨꯡ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫